ngase phongkiba tongan manipuri sipong singama sum thokiba thangdo wathok singdagi maroibi I pausing khongwasarga manipur top channel gi mekedi gi meyam tamjagi hanbada phongna pham pausi digi kuki na koktagi maitei yumlak yaushilak tuna tumlaga leijaba mapa masa yauna nupa ahum mi hathina halamle numai kap na bada commando yauna taruk sholai kuki la loba taruk hatkre amaramdana mongsam komda army ga kapna kre kia gi ama phare amaramdana Imphal East ki sana sabi thamna pokpi desu landarakre Thao mena kuki kulai pai bising leptana satharagli landagi manung khwaidi gi tamthiba sajat ki mata uladuna hauki bahing na Bisnupur district ki koktagi maite yumlak imungda tungkhul talaga leijaba mapa masa yauna nupa ahum miathina halamle makatana ngasi numai kapna bagi thaudok to commando personal ani amasung Nupi ama yauna punami taruk sokle kokila lobo taruk khat khraidi kuki kulai pai bising gi tamthiba miat adu hauki bahing nongai matungna Bisnupur district ki Phagak Ikai Police Station ki manung sanma koktalam khai ward number 8 satharmani lekhidraba singa dura yumnam pisak sai humdra maki masan pa yumnam Prem Kumar sai kuntra katruk amasum yumnam Jiten sai nifu gatru apok gi ming lekhidraba ibohalni makhoi yumlo na lemina bani lekhidraba Prem Kumar Manipur Police ki makhada BDF Village Defense Force on lebani housing na phobala posting ta bani hari Press na pamba paun hai me ahum dagi horakhiba kanglok irang si hena kansilakwadagi koktalam khai ward number 8 leidiba maitei sing mayum thadoktuna si hena ruraba matungda ngarang numidang yumnam pisak ma ki masan pa Prem Kumarung sum yumnam Jiten yum sangboina numidang mayum halakhibane hauki behin nungai matungda khulai matik sana paiba kokila lawusing laktuna makhogi yungi mamang thong kakhai duna imungda sangsilakhe kokila lawusing aduna imungda tumduna leidiba pisa amasum Prem Kumar bu imungdagi sing thoralaga sumangi Tulsibong da makoi haksangi mapung kya da thang na yanduna soolaba matungna nongmaina kaptuna hakhi madugi matungna kokila lawusing aduna awang thangmara yumlo naribi yumadura sangsilaktuna laining thokar tumlamba Jiten bu phamungdagi singthaduna phamangmakta da makokta nongmaina kaptuna halamkhi kokila lawusing aduna pisakna tumlamba laining thokar da leiba phamung adu thau haijinduna mai tharamki adu bu phamung adu da thariba mompang amasum kangkhalgi sarukra sakpanatun atai ka henba amanga da thoki dai Thaudo adugi pau phangmadagi kairo lekai gi miyam sangsilaki Bisnupur district police ki makokthongbu official sing yauna sangsilakuna thaudo adugi matangda yengsinki haidi thaudo thokliba yum ani adugi awang thangnana maitei pangal khada meter samarom lam kuki gi yum khara lei nongpokta maitei pangal gi yum amasum nongsupta labuk leiraga singtai thaudo thokphamda sangsilakiba police team aduna leikidraba ahunggi haksang adu ningthina yengsilaba matungna postmortem examination gi dama rims ki mokta thamkhrai Thaudo adugi pau phangmarigi tamthiba miat adura senabasinggi khungul lirakpada Bisnupur district police command amasum village volunteers na kokta ward number 8 ki nungchupta leiba pholjang tamna sangsingki state force sangsilakpagi pau tabadagi khutak AR gi kangbu mana pholjang dabalami gi sarukta case per ahum khamjinduna lambi thingjingki lambi thingjin madura Bisnupur district police ki SP na lusingba command team aduga AR ga akan mongda munakhi Pungkhaya marup nakalani gi mrak munakhi AR team adu mafamadu thatok tun sakhraba matung district police command gi team adu makhatana sangsinna bu honarakpada kukilla lawusingna bom yawna nungmai kya kapsilaki thaudo odur Bisnupur district police command gi personal paunam Apollo amasum MD arit bom masena panmadagi sokki hari kukilla lawusingna bom yawna nungmai kya kapsindun attack torakpa duda village volunteers singi sak thinba lakpa Nupi ama yauna misa mari asu opanang marigi tongan hospital sinda pukhatuna lekanaki soklaba singi phibam thoidong na arubu oidra hairi kokila lawusingna imungna tumduna leidiba mapa masa yauna mi ahum tamthina halama thaudo oduda pena bag loina khosauna raba miyamna manak nakpada leidiba koki singi yum amasum dukana singbu thugai bag loina mai thadoktuna amata tuan kyairi pausna makhatara dun hai state force amasum khulnga kriba maitei khunja singi apunba khutpuga kokila lawusinga ngasi angan marigi haudun numidang atheng fawbada nomai kapna badu kokila lawusingi mai kai desu yamdrabna lalhaw tar rom hatkre amasum kayaman asu apanang kre laikidraba singa dugi manung kokila lulup amagi makok thongwa lusingba masu yoram bi haina pawgili kuna mana haidi maraksida ITLF Indigenous Tribal Leaders Forum gi spokesperson Rose Gaiti gi source matungina dingasi gothola masum Puishan Pai village ta maiteiga nomai kapna bagi thawdok ta village defense volunteer ani sikhi edu ani na sokhi haidi Gauthol Puishan Pai area da laikidraba ani eddi Jimongjang village tagi Zangkhumang sai kuntra gamari Mangzalet amasum Zalen Pai digi Zoni sai kuntra apokpa Khupthang kawi soklaba singa duna Gauthol village tagi Zangkhothang sai kuntra gone amasum Kangbai digi Kamnelun sai kun gamari kawi Zangkhothang gi ye thangba khut amasum
ꯀꯝꯅꯩꯂꯨꯟꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯠꯇ ꯁꯣꯛꯄꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯨꯡꯆꯝꯀꯣꯝꯗ ꯑꯥꯔꯃꯤꯒ ꯀꯥꯞꯅꯈ꯭ꯔꯦ KIAꯒꯤ ꯑꯃ ꯐꯥꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯅ꯭ꯌꯨ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯨꯡꯆꯝꯀꯣꯝ ꯚꯤꯂꯦꯖꯇ 5/9 GR ꯑꯃꯁꯨꯡ 23 ꯁꯨꯕ SF की अपुनबा खुदपुग नोमै कापनबदा सु तौनबदा यावदब लहलुब अमगी कादर अमा सोलगा फारे हाइना पुलिस कंट्रोल रूम की सिरोल अमन हाइदि कादर अदुदगी SLR अमा मैगजीन अमा मसुम कापी यारिबि मरु यंकै फंगि हाइना सिरोलसिन हाइदि मरक्सिदा स्पीयर कोरना ट्वीट तौरक मतुंगिना नोमै कापनबगी थाउदोर नुमिदां वैरम पुंग 5 मखाइरम ताबदा थोखिबने हाइदि बिष्णुपुर डिस्ट्रिक्ट की कोकतारंगा से एक थोखिबा थाउदोदुगी मतुंग आर्मी न तोंगान मफमसिंग ऑपरेशन चथबदा मुंगचम विलेज एरिया खुलाई पाइब ललहौबसिंग नोमै कापसिलखि मदुर आर्मी न हंदुना कापदा KIA ननसु ग्रुप की कादर अमा सोलगा फारे मंगोंदगी SLR अमा फंखि हाइना स्पेयर कोर की ट्वीट अदुरु सुपले हाइदि अमरोमदना इम्फाल ईस्ट की सनासाबी थमना पोकपिदसु लंदारखरे ngase pung 13 मखाइरम ताबदा yengang pokpi PS की मनुंग सनबा सनासाबी मसुम थमना पोकपि कुलद खुलाई मतिक साना पाइबा कुकि ललहौबसिंगना कौने कुकी खुल यावना मफम अनिदगी माइतेगी खुलसिंग नोमै कापसिलखरे कुकी ललहौबसिंग नोमै कापसिलंबा अदुदा खुल अनि अदुबु ngak सेलिबा माइते volunteer सिंग हंद्रु नोमै राउंड क्या कापखि कुकी ललहौबसिंग नोमै कापसिलकबा अदुदा सनासाबीत लेबे युम खरा अकायति थोखि अदुबु नकलनि असो अपन यावखिदि अमरमदा कुकी ललहौबसिंग नोमै कापसिलकपदगी नोमै कापसिलकपगी थोंग असि तत्तन सथरकना मफम अदुरु खुंदारिबा खुंजासिंग मी पाइबा पोकलाइदि मकासा तरपोइना तो पपॉमना तुरबुंग बंगलादा कुकी नुपी सिंग संगशिललगा माइतेगी युम सिंग थुगाइख्रे आर्मीना नुमै काप नुपी अनि सकले सिक्युरिटी फोर्स सिंग युम थुगाइबदु कुमैओइनि यंख्रे ngasi nungtil kuki nupi sina turbung banglada sangsilalaga mi lainadraba maitegi yum sing thugaibagi thabak sathakre army na numai kapada nupi ani sokle kuki singna makhatana yum thugaibagi thabak thingba ngamkhidraba security force na kumayoni yangkhre Presna phangwa paunhai tha asigi ahumda sericulture farm na kuki ge sibak sangsing phumlaga mongphom onthokna ba honarakpada athingmu thamkhraba matungda ngasi nungtil pung ani rom tabra masing yamlaba nupi sing chusampur town gi turbung bangla tamna laktuna mapam adura leidiba maitegi yum sing thugaina bonakhi mapam adura deploy tawriba kumon regiment army gi kangbuna nupi sing adu thingnaba numai round kya kapada nupi ani sokhi soklaba nupi ani edu khudak district hospital chusampur pukatna lengki थाउदो अदुगी मतुंगना नुपीसिंग अदु मफम अदुदगी खरा हादोलगा लंबीदा फामजिनदुना लेखि हाइदि नुंथल पुंग मरिरम ताबदा अमुहना सुसामपुर अमसुम एस कोटलैंडगी नुपी अमसुम नुपा 5,000 हेना तुरुबुंग बांग्ला तमना थोमजिलक्तुना मफम अदुना ngak सेलिबा सिक्युरिटी फोर्स अदु नमखाइना बोनाखि सिक्युरिटी फोर्स की मेकेडिगी थिंगनबा होनबदा ngamdabadagi नुपीसिंग अदुना नमखाइदुना तुरुबुंग बांग्लादा लेदिबा माइतेगी युमसिंग थुगाइबा रखि नुपीसिंग अदुना युम थुगाइबा होरक्लबा मतुरु सुसामपुरगी मी क्यागा लोइदना लाखिबा एक्सकावेटर JCB सिजनदुना युमसिंग अदु थुगाइबदा मतेंग पांखि थाउदो अदुना मफम अदुना डिप्लॉय तौरिबा सिक्युरिटी पर्सनल सिंगी मेकेडिगी मदुबु थिंगनबा खोंथांग अमता लखिदि हाइदि कुकी नुपीसिंग अदुना सुसामपुरगी तुरुबुंग बांग्ला तमना लाखपगी लंबिदा 9 सुबा AR तुरुबुंग बाजार CRPF अमसुम अतै सेंट्रल पैरामिलिटरी फोर्सिंग की आउटपोस्ट अमसुम बंकर सिंग लांदुना लाखिबनि मखोइना मफम सिंग अदु लांथुरकप मतमदा कनागुम सिक्युरिटी पर्सनल सिंग मरक्तगी अमतना थिंगनबो होनखिदि हाइदि पानबाय थास के अहुमदा तुरुबुंग बांग्लादा लेबे सेरिकल्चर फार्म इरांग असिदा लेखिदरबा कुकी सिंग हक्सांग फुमनबो होनरकपदा मदुबु थिंगनबा तंपाकी तोंगान तोंगान मफम सिंगदगी लाखिबि नुपि सिंग अदुबु ARBSF RF यावना सेंट्रल फोर्स अकन ममोंग थिंगमग लोइना टियर गैस सेल अमसुम नोंमै राउंड क्या कापतना नुपि सिंग अदुबु तनखाइखिबनि ngasi nungthul masing yamlaba kuki nupi sing turbung banglada liba maitegi yum sing thugaiba matamda karigumba action amata laudana makhoi apama to honkiba security ki thawang adu angakpa moidi makasa tarak poina to papawmana kuki zau nupi lishing taret amasum nupa lishing ahumlom thomjillaktuna JCB manga sijinaraga turbung banglada lerema maitegi yum samarom tamthokre Hoyalan Paurigi, Pangbo report amagi matungina, May Ohumdagi Leptana Satarliba Manipur Apun Mangam Kai Tugaira Tongan administration Logan Hide Kukizo militants in Akan Balan left Regi Marsairata, Nasi Ohumlasu Boina, Howley copy cookie Kulmanaki Turbung Banglagi area, the Makogi Lake Dribusing Haksang Lay Rolson, Gini Torang piece of Amoina, Turbung Bangla, the Leram Bahana, Maitadokraba, Maitegi Yum Samarum, Temtokrat Tem Kaikre. थाउदो सिंग सिनुंगथिल पुंग अनिरोम तारकपदा थोखिबनि मतमसिर सुसामपुर रोमदगी अहानबदा कुकी जौ नुपि लिसिंग तरेलो मखुता मतिक साबा थांगतेन सिंग पाइदुन तुरबुंग बांग्ला तमना थोमजिलखि यामलब नुपि सिंग अदुना मफमतु योरपगा इकान कानदना नुपा सनी रोम मखुता सिबियाबु खुसुखलाई पाइदुन मफमदुदा थोनखि अदुगा ngeha कानरबा मतुंगदना कुकी जौ फ्रुकी लमेन तुहेनबा
Nupa lishing ahumrom changsilakibani makoina purakhiba JCB manga sijinaduna Imphal Chuchampur phawbagi tidim lambi paringi mamang thangba amasung maning thangba Torbung Banglagi area da lan asi horakpadi Kuki militant singna mai thadokraba mitagi yum samarom aduna lairamba mafam sing adu JCB manga aduna laite manana temthokibani hairi yamlaba miyam aduna thabak sing adu ngasi numidang wairam phaw sathakibani adumina mafam adugi lambigi mamang da deploy torakwa BSA personal sing adu di makoina lairakliba agriculture gi compound adu yona loisang asigi office na sing mangak sen badigi hena atopa power pi dabana makoigi maikei digi kari mata tawbang amkide adugo Torbung Banglagi lambigi maning thangba sarukta leiba mai thadokraba mitagi yum sing JCB na temkhai duna laite man halakpa aduradi common regiment amasum CRPF ki personal sing matam khragi mamang dagi deploy torkhibani aduba hairiba central force ani sigisu personal masing yam dabadagi Kuki-Zou Nupi amasum Nupa miyam satharakiba thabak sing adu thingmang amkhide airi amaromda Haulai Kopi Kulda Tainaba Torbung Banglagi agriculture office amasum farm da Kuki militant sing haksang phumgani hairakpadagi deploy torkiba RF ki personal sing adudasu miyam adugi maikei digi kihanmadagi makoina su karima tawbangam khide haidi ngasigi thawdo sigi matang pauksi sina thajab yaba mafamdagi phangwa pauna haibadagi Kuki amasum Zou Nupi Nupa sing maikei digi RF ki personal sing karigi makoina satharagli bathaba adur apan mapiram labadi RF ki gari abomna thuwagani amasum personal sing su ku thagani haibagi ken khan malaki haidi Torbung Banglagi suru ayamada Kuki-Zou Furuki Kulai Pipe amasum paidaba miyamna ngasisu amuhana satharagliba thawang asinadi mafam asida makoigi militant sing asi baksang sing soiduna dairol salakadra haibagi thajaba phungdoknarakli atopa pawmana foreigner Kuki militant sing mongpham Gujarat amadi Mizoram da oigadabani mitai miyam da yamna akanba minungsi yaudabag loina sangsilakpa lanjang khakta natana Manipur gi integrity bu thugaina ba hotnariba foreigner Kuki militant sing levas gi Gujarat amadi Mizoram natana mafam amatana mongpham oiba yaroi mongpham oigi hairabasu Gujarat amadi Mizoram da oigadabani haina Hoidrom Lekai Youth Progressive Club ki advisor Hoidrom kanjitna phongdokre Hoidrom Lekai Youth Progressive Club amadi Mairapai Bilup Hoidrom Lekai na pung kun mari gi public curfew sagoladuna yeripo Hoidrom Lekai gi Thawbal Kasumrota lambi thingmi gi khongjang na saruk yaraduna mangna makhatana hai haukiba me ahumdagi foreigner Kuki militant sing mitai sing da satharagliba mihat mipuna sida ngasi phawbo PM Narendra Modi amadi N Birena khangsinadana tumina leshin bai bisi asum khongtang nate atubura lamdam sida ingta pahanjin hangada banaki nakalamuramda ngasi Manipur gi mafam kyara paksana pangthokiba public curfew sagatun urkul rota lambi thingmi khongjang changsin kibi telo sanamaira pai gi lusing bema oiribi oinam lembina phungdokhibda security matik sana laidiba Kwakta Kulai Pipe Kuki militant sing na matau kram na sanglaglaga yumda tumduna lairiba miyoi sing adu hatkhribano masina takpar Kuki militant sing phongna support tawre habani lenga na siguma tho oninda ba thangdok kya thokliba si athubu matamna laksinduna Manipur ingta ba purana ba hotna biu natragana Kuki militant sing thengna ba ngamlaroi hairagadi aikoi miyamna thengna jarage Kuki militant sing mu maru phangna phuktoktuna Manipur gi leimai digi miyam punna takthok sarage haina supena bu wapum kya phungdokhi Amaramda Porampot Tawan Thabra Sanction Kiba Kongjang na Sarugya Kibi Maira Pai Bina PM Phungdokibada Mishimina Yawn Aswara Basida Paw Langang na Tumina Leshin Big Tawong Simiam na Pende Shem Bired Mamitangle Manapangle Shidi Basinga Sida Masaya Udabanina Misa Miyangi Masamasu Sing Shirapur Nuaita Powdre Matam Quinigi Mamang Akanaba Assembly Pangtok to Togli Bua Togusigi Matang Houses Atariba Parliament session the Pukatuna Kana Nainanduna Irang Sigi Waration Purnaba Haizaki Basungashi Power Pangtokuna Lady Irang Siki and a Kanchilatun Asoba Awab Laking at Atubuda Lakshinduna Tangdulitaba Purnaba Center of the Stelagana Honagada and Hanasu Fongdoki Makasatra point to perform and Lupa lishing Yankaki what Laktoka of Davidson had cracked Sanaleba Poxy to Pomoriba Paukranamo Suspension of Operation Sugi designated came over port Toroko Numai Kamarum Low Kibida, CNF Kuki Independence Army, KIA Commander in Chief, Tangkongam Hawkip Allies, Davidson Allies, Parenkom Amasum, Maka Luina but Mu among us you Angamada Kuki militant Kangwoman Farah Captain Hatre, Tazavia Mapam Digi Pang Pound High, Handak the Com Union Manipurgi President Sarta Ahako Musivia and Tamtina from Kibat Haudo Dugitunda, Davidson Bu Kuki militants in the Cockot Hibane, Mark Ayu. Tangjing Singi Napom the Leba, Sawang Pai Kuki militant sing other worry Shannon of Gorabatunda, no winner captain Hatkibane. How do order the marquee assist in Haba? Young Kumang, Goite Obama's hot crep. Adumapu, confirm with Papa, the Marie never seemed to give Hamangam the Hadi. Atopapa Madana. Video post the Ginumai Lacre, Tanner police the Numai Kapa the Missam Nupi and Makong the Pandan Sokle.
General strike amasung kwakta maiti hum koki militant sina tamthina hatkibagi khoisaunaraba miyamna lambi thinglinge gi sairak nungthilgi pung ani rom tarakpada Imphal West district ki manung sanba tawbokpida hangba bideb amasung Manipur Police Command gi post sakhangdaba miyai kra sangshilalaga nungmai punkhre nungmai munkhibagi pawdu hek phangba nungmai Puraga sen ki pasinga dugi khungul liba police ki timna karama koitan tanarapada lepu haiba yadabadagi police na numai round kaya marum kapada lambi gi mataida protest yauduna leibi nupi ama makhongna numai maruna panduna soklaidi numai maruna panduna soklaba nupi ru singjamai singa mathakagini maming na asim rani sai ni phugune tui mapuroi bigi ming asim mosa khawi maki oi thangba khubom numai maru ama pan badagi khudakta miyamna Jenims Hospital bukatun lakanaki mak thoina khudong thingai oidra haidi Numai munkiba thaudo adugi matangna phangba pauna hai outpost adu police sing mathau torigani yamna thajada bamona nahamari kaksanaki makoina personal sing adu numai sindu na khamna batungda makoina pairi ba numai sing adu namduna munkibani numai laukhra batungda makoi mari angang mamasugi I10 WB22U 7503 da tonglaki Imphalom da thawala satkre haiba khamngamki numai munkre Imphalom da makoi thawat kre haiba paw phangmani police command gi personal camera thuna yangna Maikai Kadagi touching Naraki and Masum Karadugi Kunguli Naraki, Haiba Kardu, Kamandugi Timamana Yumnam Laikai, Nakrabam Lerak Manuna 1000 Boki, Karadu Kamu have Yadabadi police no way around Cameron Kaki, police na Kapturok Panumai Maruna, Karadugi Tayram the Pan Kimasumakaana Kardu Tobiaki the Aki, Kudata Kardu Tonglak Pamakoi Mari, talk to Nasenki. Tungna makoi mari gi manungda amadi police commando gi kangbu oduna phabangam ki aduba phari mioi dugi matangna police na kari gi muwap mata phongdo haiba yakide numidang pawbuk mana adwaida thibu gi thapuk sataki police commando gi personnel adubu mating pang point rapid action force ki team kya marum thamjilaki mana adwaida protest tawduna leram nupi singsu mapam aduda sangshinaraki rapid action force adu mapam adu thatok tuna satkina ba nupi sing aduna demand tawki bideba masu Manipur police commando gi apunba outpost adudagi lawkibu nongmai adu kari kari no haiba sapsana khangmangam Adumapo, no my maridi low cray, have it has a belay hainesu, paus the Makatana Spondoracli, Autopapa Mana, cookie militants in a quarter, Pongalgi you might takre, cookies of Kongluki Nupi on a mere lishing amarum, Tampaklom da Tomzilacre, cookie militants in a Fagaxa, Ikai police is the Eastern Konmakokta, Manning, Labuk what number 8 Laiba, meet Pongalgi, you own the bomb. Kapsila pagluin na may taramli. Praise na pongo Paulo tagdo singa sinupil pung mga gamakairam tabo matam na thoki bane. Bom kapsin magluin na may taramla yumadu Abdul Rahim say humfu madi maki masano pa anigi yum amasum sangwaya magani. Kokta mani labuk hari mapam masiga thang na leiba Poljang hari bukuldegi cookie militants na sinung tilgi pung mga gamakairam tabo matam da Abdul Rahim madi masano pa anigi yum da ahan boy na bom ama kapsila pada pokai kidip. Matangani subu oina kablak bom ma yum aduda pokai kiba ikan kanadana cookie militants sing lal ka yum ohmadu mai tharamane haidip ngasi ayu cookie militants na kwaktar mitay hum halambat hawdu adurigi Abdul Rahim masasing amadi imung manunggi miyoi sing yum adurigi sentuk hawbana bom kapsilak pa amadi mai tharamba aduda miyoi amata aso apan di hawdra haidip amaramda Kwakta, Torbung, JCB, Ikhain, Singo, Bisnupur District, Tungan, Mapam Singa, Nasinumidang, I think Mapau, State Force, Masukunga, Pasinga, cookie militant sing a Kotonabada, cookie militant sing in Makeda, Aso Open Kayaki, Masinamaram, Weraga, Numidang, Mapanga Makairam Tarakpaduaida, Torbung Lom, the Gimashingam, Labuki Nupiamadi, Nupi Singa, Tang, say, Naurin Singukulai, Pirate and White and Lucky, Adu Mohammed the duty to Autumn Central Force and a thing, but the Nak Munaba Toki ID. Autopapa Madana, Kunngak Pasinga cookie militants in a mapam cara no my capnacre, Langol, Kokta, Sekon, Yum Kia Maitacre, Sidio personal and Yauna Mutaruk Soklay. Kokta the Liver Masagi Mum the Tumner Laser Bamite, Ahumo cookie militants in a Halam Lavim Tunda, Nasi Bisnupu district to one mapam cara no my capnaki, Kashang Rabamiam Kokta, Langolamus News Chapon, Yum Camerum Sumaitacre. Ngasi levakti ba thawdo adugi pauta badagi kokta 1 number 8 ki manung da leiba ngasi leikidraba YP saka ingkhol thangna leiba cookie singna khunda ukha tampak haina khangna ba mapam adu da leiba cookie singi yum khara khosawngraba miyam da maithaki maitha badu ubadi cookie singna numai round khara kablak badagi maitegi khungak ba singna handuna numai kapnaki asi boxang ahmadu police na lokhot palakpada miyam na national media laktu phaw pukhi bi yar haidun thingnu thamki kona thengbar asi boxang Ahumadu, police na local rims to mock the Tamgrahari. Taudu Gimakasa Tarakpo in State Force Amadi, local volunteers in the mighty Pangalamadi cookies in the Kundava, Polzang, Bazar Power Takshin, the Mapamadu Leramba cookie Yunkra Maitakre, Makatarapo in a cookies in the Handuna Kabla for the Kwakta Bazar, Pamduna Leba, Kumbidagi, Kangamam Bina Kopi, Mera Pai in the PM Oitangba,
ꯐꯥꯏꯒꯟ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤ ꯀꯨꯀꯤꯁꯤꯡꯒ ꯀꯥꯞꯅꯕꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯁꯤꯗꯣ ꯄꯔꯁꯅꯦꯜ ꯀꯣ ꯀꯩꯊꯦꯜ ꯃꯌꯥꯏꯈꯣꯏꯕꯗꯒꯤ ꯄꯥꯎꯅꯝ ꯑꯦꯄꯣꯂꯣ ꯑꯃꯁꯨꯡ ꯃꯣꯍꯝꯃꯗ ꯑꯥꯔꯤꯐ ꯈꯥꯟ ꯆꯍꯤ 23 ꯑꯄꯣꯛꯄ ꯑꯃꯗꯤ ꯈꯤꯔꯨꯗꯤꯟ ꯂꯤꯂꯣꯡ ꯎꯁꯣꯏꯄꯣꯛꯄꯤꯗꯒꯤ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯃꯃꯤꯠꯇ ꯃꯤꯡꯁꯦꯜ ꯃꯆꯦꯠꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯈꯤ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥꯗꯒꯤꯅꯤ ꯍꯥꯏꯕ ꯑꯦꯜ ꯑꯣꯂꯦꯟ ꯀꯧꯕ ꯆꯍꯤ 19 ꯂꯣꯝꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯃꯈꯣꯡꯗ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯑꯦꯜ ꯂꯂꯝꯅꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯌꯦꯠ ꯊꯪꯕ ꯊꯕꯥꯛꯇ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤ ꯂꯂꯝꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯟꯖꯦꯜꯂꯛꯇꯨꯅ ꯍꯧꯖꯤꯛ Moirang Oksongmungda Hangu relief camp the Labani. Aduga Kokta 1 number 5 tigi MD Rahman Musram Saikungani Panapuku MD Razaudin Kaubamasu Pambom Numena Pandana Punami Manga Aso Opanaki Asopasingasi Kokta PIC CIC Moirang District Hospital Bisnupur Pukatun Lekana Kradi. No Moyama de Bomb Kap Nabiki Taudos Numidang Atim Pabu Makatana Satari. How's it Pabu in a cookie Gimake Asiana Aso Open Camerum Yorongani Tazanadi. Cookie ambulance na Taudo Housing Dauduna Makogi Mi Hon but Miam Unaki. Sera sidang sinumidang wayang pung mangaram tarakpa duwaidig hauraga langgol type 2 da laiba cookie yung kaya marum semyam hurak tu na may taki taudo sida yung tararum may nasaki yung may tabalakpa miyam adubu repeat action force ki mekedi control to na biyam na kanuhanaki loinana tear gas amadi mobom kaya marum sukaphi nga sinumidang ating mapaw da mapamasida miyam ga repeat action force ki kang buga sound umkana batoki numidang pung tarit ka makhairam tarakpa duwaida fire service ki team lak tu na may kan bigi tabag akan mong sa taki Nakalamuram na Impal East District ki manung sana laiba sekon su yum kra miam horok tu nga sinumidang may taki tawdo sida su Manipur Police amad repeat action force na miam adubu lakshin na tiar gas sel kaya marum kaki tunga fair service lak tu may kan bigi tabak sa taki ani su paw sida makata na fungdurakli makasa tarak po na to papaw na high speed CD na ziribang gi puwari khunggoy na buho na buwa fungdurak po si kanen tawi ZDO Mar People's Convention Democratic High speed din Tadora Pasirolaman, Ziribambu, Margi, Lanherapamadi, Houses Cookie militants in a Talib, separate administration, Ashidasu, high speed dina, Ziribamsu, Yoholakli Bas, Labor Tibanam, Ziribamgi Puari, Kongo, and Abonabakandem Tawihana, Ziri Development Organization, ZDO, Tadora Pasirolaman Heidi. ZDOgi President Dewan Kuyipirun Tadora Pasirolamana Makatana Hai. How he may get on a home the Horaga Manipurgi might take the Taba Kunsinga Madituan to one Mapams the cookie militants in the Satraki Lan Marasida. Ziribam the Kunda Minari Purukal Kudimang Inkta Pamakulina. What Ulan took later with Ziribam Amo Henduranga Sipawalaki. Sarah the Hokipo August and the Mar People's Convention. SPCD na Tadora Pasirolamana Ziribambu Mar Gilam Neherapamadi. How's cookie militants in the Talib separate administration Ashidasu. High SPCD na Ziribambusu Yaholakli Basi Yamna Lebativani. Masiguma Ziribamgi Puaribu or the Padava Mawong Lan Ohana Buhana Wamadi. Ziribam Lamda Mashibu Karisu like the Kanbat Hawong Ziri Developments Organization Yamna Hakshan Loina Kanemtawi. Loina Matuna Siguma Tawong Amuhana Taudabana Tautana Bakangalaki. Asiguma singers in the Tana Lajari Ziribamasita ing tapat tuwainaba furup singama di miwe kang lup sing na khona raglabadi madura tholak aphabata ki teksa khudima furup kang lup madi miwe singa duna pugada bani amadi ZDO na sud lemna laithoklo heri nakalamram na August anida high speed CD na thadrak wasirol sida ziribam da leiba margi tungan wa CSO sing na hairiba sirol sibu yaning daba phongdoktuna withdraw tahon khibabu ZDO na thakaba phongdorakli heri Lushilak po na to papawamana, mute singi yung mamang kongjang sangsin matam karagyo na handokle. Istet lenga na lakri po August kun nga matu de assembly mi pampam na bagi matam lep krabanina. House pao bagi di MLMS minister sigi yung mamang na wakat mi pampam bagi kongjang sangsin gani tawramba do matam karagyo na handokle hay na coordinating committee of 27 assembly constituency na fundurakli. Committee sigi convener na taturak pa sirul hay. Committee sin kauki general strike po lebak miyam na amatu na mapumpan bagi dang tagali. House lady belenga sin cookies na taliba mathong hukta demand sing si Manipur assembly na yade haba ware badu lobo pamdre haba si assembly gi leblak liba matamasina mayek sing na takle se minister na Manipur gi damak ta khongpam si na lepli hay na hanjin na phungdokra basu cookies gi mathong hukta demand si assembly gi house na yade haba si parliament mayek sing na thamba sumdabra kari maram gi thawon assembly mi pham si parliament session nang handabano madugi maram lebak miyam na thamgadabani taseng na home minister na akhana be assembly mi pham si phamba yaro haba gi wang miyam na hangnarakli Kuki sing amasum India gi home minister gi marakta lainariba Maria si miyam puna thidokminaba masum khangdokminaba matam thengmale Torbung mangla da makoi gi mongphom oisit kini haiba court gi athang gi home minister numit mangani ngai ko hairakiba aduna he na lumna lawri
ꯑꯃꯁꯨꯡ ꯂꯩꯉꯥꯛꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯐꯝꯅꯕ ꯂꯧꯈꯤꯕ ꯃꯇꯝ ꯑꯗꯨ ꯉꯟꯈꯠꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅꯁꯨ ꯄꯥꯔꯂꯤꯌꯥꯃꯦꯟ ꯃꯤꯐꯝ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯐꯝꯅꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯕꯤꯌꯨ ꯀꯃꯤꯇꯤ ꯑꯁꯤꯅꯁꯨ ꯃꯤꯐꯝ ꯉꯟꯈꯠꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯆꯪꯁꯤꯟꯒꯗꯕ ꯈꯣꯡꯖꯪ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯀꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯤꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯁꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ